ꯂꯧꯕꯤꯔꯁꯤ ꯉꯁꯤꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯟꯊꯨꯝ ꯐꯪꯕ꯫ ꯃꯇꯝ ꯑꯃꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯋꯥꯡ ꯏꯊꯪ ꯊꯪꯕꯗ ꯂꯩꯕ ꯈꯥꯟꯕꯥꯠ ꯍꯥꯏꯕ ꯈꯨꯡꯒꯪꯗꯨꯗ ꯅꯨꯔ ꯃꯣꯍꯥꯃꯗ ꯀꯧꯕ ꯂꯧꯎꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯏꯔꯔꯝꯃꯤ ꯑꯃꯁꯨꯡ ꯏꯁꯣꯔꯕꯨ ꯀꯤꯖꯔꯝꯃꯤ꯫ ꯆꯔꯥ ꯑꯅꯤ ꯐꯪꯅꯕ ꯊꯕꯛ ꯀꯟꯅ ꯁꯨꯔꯝꯃꯤ, ꯇꯧꯏꯒꯨꯝꯁꯨꯡ ꯃꯗꯨꯅ ꯅꯣꯡꯖꯨꯊꯥꯒꯤꯗꯃꯛ ꯇꯨꯡꯁꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯨꯃꯥꯡ ꯇꯥꯖꯔꯕꯁꯨ ꯆꯔꯆꯀꯤ ꯎꯆꯤꯗꯧꯅ ꯃꯍꯥꯛ ꯂꯥꯏꯔꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯌꯨꯛꯀꯤ ꯅꯃꯥꯖ ꯀꯠꯂꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯍꯦ ꯑꯜꯂꯥ, ꯊꯧꯖꯥꯜ ꯍꯩꯕ, ꯅꯪꯒꯤ ꯊꯧꯖꯥꯜꯁꯤ ꯌꯥꯝ ꯆꯥꯎꯏ ꯍꯥꯏꯕꯗꯥꯏ꯫ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯈꯨꯔꯨꯝꯖꯔꯤꯕꯁꯤꯒꯤ ꯑꯩꯉꯣꯟꯗ ꯊꯧꯖꯥꯜ ꯐꯪꯍꯟꯕꯤꯌꯨ꯫ ꯃꯃꯩꯊꯪꯗ ꯑꯩꯍꯥꯛ ꯏꯅꯥꯛ ꯈꯨꯜꯂꯕꯗꯤ ꯃꯗꯨ ꯅꯪꯒꯤ ꯊꯧꯖꯥꯜꯅ ꯊꯨꯡꯍꯟꯕꯤꯕꯅꯤ꯫ ꯍꯦ ꯑꯜꯂꯥ, ꯑꯩꯒꯤ ꯆꯥꯛꯁꯪꯁꯤꯃꯛ ꯏꯅꯥꯛ ꯈꯨꯜꯍꯟꯕꯤꯌꯨ꯫ ꯅꯃꯥꯖ ꯀꯠꯄ ꯂꯣꯏꯔꯗꯨꯅ ꯅꯨꯔ ꯃꯣꯍꯥꯃꯗ ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯍꯥꯛ ꯅꯨꯡꯊꯤꯟꯒꯤ ꯅꯃꯥꯖ ꯇꯧꯕ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯏ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯏꯅꯥꯛ ꯈꯨꯟꯅꯕꯒꯤꯗꯃꯛ ꯑꯜꯂꯥꯒꯤ ꯊꯧꯖꯥꯟꯇꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯜꯂꯥ, ꯑꯩꯕꯨ ꯏꯅꯥꯛ ꯈꯨꯜꯍꯟꯕꯤꯌꯨ ꯑꯩꯒꯤ ꯆꯥꯛꯁꯪꯁꯤꯡꯒꯤꯗꯃꯛꯇ꯫ ꯀꯌꯥꯔꯛ ꯍꯟꯅ ꯑꯜꯂꯥꯗ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯂꯥꯏꯁꯣꯟ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯔ ꯃꯣꯍꯥꯃꯗꯅ ꯂꯧꯕꯨꯛꯇ ꯂꯩꯕꯥꯛ ꯇꯧꯔꯤꯉꯩꯗ ꯃꯥꯒꯤ ꯃꯐꯤꯗꯨ ꯇꯤꯡꯈꯪꯗ ꯄꯟꯗꯨꯅ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯣꯡꯁꯣꯡ ꯃꯅꯥꯛꯇ ꯑꯍꯣꯕ ꯑꯃ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯂꯩꯃꯥꯏꯗꯨꯗꯒꯤ ꯍꯩꯖꯥꯝꯄꯦꯠ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯨꯏꯔꯕ ꯌꯣꯄꯥꯛꯇꯨꯅ ꯆꯍꯤ ꯌꯥꯝꯃꯟꯗꯨꯅ ꯃꯨꯁꯤꯜꯂꯕ ꯆꯥꯎꯔꯕ ꯂꯩꯕꯥꯛꯀꯤ ꯄꯥꯇ꯭ꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯦꯡꯂꯝꯃꯤ꯫ ꯄꯥꯇ꯭ꯔꯗꯨ ꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯆꯤꯟꯗ ꯑꯜꯂꯥ ꯁꯣꯟꯗꯨꯅ ꯅꯨꯔ ꯃꯣꯍꯥꯃꯗꯅ ꯄꯥꯇ꯭ꯔꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯄꯗ ꯄꯥꯇ꯭ꯔꯗꯨ ꯃꯉꯛ ꯌꯧꯅ ꯁꯅꯥ ꯃꯌꯦꯛ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯝꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯅꯨꯔ ꯃꯣꯍꯥꯃꯗꯅ ꯑꯜꯂꯥꯗ ꯅꯨꯡꯇꯤꯒꯤ ꯈꯨꯔꯨꯝꯕꯗꯨ ꯈꯟꯕꯗ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗꯨ ꯍꯛꯆꯤꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔ ꯈꯜꯂꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯜꯂꯥ, ꯑꯩꯗꯤ ꯅꯉꯣꯟꯗ ꯑꯁꯨꯝꯅ ꯏꯅꯥꯛ ꯈꯨꯟꯕꯁꯦ ꯑꯩꯒꯤ ꯆꯥꯛꯁꯪꯗ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯤꯖꯈꯤꯕꯅꯤ꯫ ꯑꯩꯍꯥꯛꯇꯤ ꯑꯗꯨꯕꯨ ꯂꯧꯕꯨꯛꯁꯤꯗ ꯑꯣꯏꯅ ꯐꯪꯂꯦ꯫ ꯑꯩꯍꯥꯛ ꯃꯈꯣꯏꯁꯤꯡꯁꯤ ꯂꯧꯔꯔꯣꯏ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯏꯅꯥꯛ ꯈꯨꯜꯍꯟꯅꯤꯡꯂꯕꯗꯤ ꯃꯁꯤꯒꯤ ꯂꯟꯊꯨꯝ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯆꯥꯛꯁꯪꯗ ꯊꯝꯕꯤꯔꯝꯒꯗꯕꯅꯤ꯫ ꯃꯗꯨꯅꯤ ꯑꯩꯒꯤ ꯂꯥꯏꯁꯣꯟꯗꯤ꯫ ꯃꯁꯤꯒꯤ ꯂꯟꯊꯨꯝꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯍꯛ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯊꯟꯇ ꯉꯥꯡꯖꯔꯒ ꯅꯨꯔ ꯃꯣꯍꯥꯃꯗꯅ ꯄꯥꯇ꯭ꯔꯗꯨ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯁꯥꯎꯅꯤꯡꯅ ꯆꯤꯡꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯀꯥꯟꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯍꯥꯛꯅ ꯊꯦꯡꯅꯕꯗꯨ ꯑꯃꯁꯨꯡ ꯀꯔꯝꯅ ꯃꯥꯅ ꯂꯟꯊꯨꯝꯗꯨ ꯍꯨꯟꯗꯣꯛꯂꯝꯕꯗꯨ ꯍꯥꯏꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯑꯄꯪꯕ, ꯑꯜꯂꯥꯅ ꯂꯟꯊꯨꯝ ꯄꯤꯔ ꯐꯥꯎꯕꯗ ꯅꯪꯅ ꯅꯈꯨꯠ ꯍꯥꯡꯅ ꯂꯥꯛꯂꯦ꯫ ꯇꯁꯦꯡꯅꯃꯛ ꯅꯪꯒꯨꯝꯅ ꯄꯪꯕ, ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯥꯎꯅꯤꯡꯃꯟꯗꯨꯅ ꯃꯍꯥꯛꯅ ꯄꯤꯖꯅꯤꯡꯗ ꯃꯍꯥꯛꯄꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯟꯊꯨꯝꯗꯨꯕꯨ ꯑꯃꯨꯛ ꯊꯤꯅꯕ ꯊꯧꯔꯥꯡ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯅꯨꯄꯥꯗꯨ ꯇꯨꯝꯈꯤꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯔ ꯃꯣꯍꯥꯃꯗꯇꯨ ꯆꯣꯛꯊꯔꯝꯃꯤ ꯑꯃꯁꯨꯡ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯅ ꯉꯟꯅ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯔ ꯃꯣꯍꯥꯃꯗꯅ ꯅꯥꯈꯣꯛꯄ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯖꯥꯟ ꯃꯣꯍꯥꯃꯗꯀꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯖꯥꯟ ꯃꯣꯍꯥꯃꯗ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯦꯡꯅ ꯂꯥꯛꯄꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯃꯈꯣꯏꯗ ꯃꯍꯥꯛꯄꯨ ꯏꯃꯨꯡꯗ ꯆꯪꯂꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯆꯥ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯥꯟ ꯃꯣꯍꯥꯃꯗꯀꯤ ꯅꯨꯄꯤꯗ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯧꯕꯨꯛꯇ ꯎ ꯄꯥꯝꯕꯤ ꯑꯀꯣꯟꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯟꯊꯨꯝ ꯐꯪꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯥ ꯑꯄꯪꯕꯗꯨꯅ ꯃꯗꯨꯕꯨ ꯑꯜꯂꯥꯅ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪꯃꯛꯇꯗ ꯊꯥꯔꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯇꯥꯗ ꯖꯥꯟ ꯃꯣꯍꯥꯃꯗ, ꯆꯥꯟꯕꯤꯗꯨꯅ ꯂꯟꯊꯨꯝꯗꯨ ꯂꯧꯕ ꯆꯠꯄꯤꯔꯣ꯫ ꯑꯩꯈꯣꯏ ꯃꯗꯨ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯌꯦꯟꯅꯁꯤ꯫ ꯖꯥꯟ ꯃꯣꯍꯥꯃꯗꯁꯨ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯝꯃꯤ ꯑꯃꯁꯨꯡ ꯑꯍꯤꯡꯗꯨꯗ ꯂꯧꯕꯨꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯥꯟ ꯃꯣꯍꯥꯃꯗꯅ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯑꯃꯁꯨꯡ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯗꯨ ꯈꯟꯗꯨꯅ ꯎꯄꯥꯝꯕꯤꯗꯨ ꯇꯝꯅ ꯂꯥꯛꯄꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯪꯒꯗꯧꯔꯤꯕ ꯑꯀꯦ ꯑꯃꯧ ꯃꯌꯥꯝ ꯑꯃꯁꯨꯡ ꯇꯧꯒꯗꯧꯔꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯈꯜꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯇꯥꯛꯂꯛꯂꯕ ꯃꯐꯝꯗꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯂꯩꯄꯥꯛꯀꯤ ꯄꯥꯇ꯭ꯔꯗꯨ ꯑꯍꯣꯕ ꯂꯧꯊꯣꯛꯄ ꯑꯃꯁꯨꯡ ꯐꯨꯛꯇꯠꯂꯕꯗ ꯍꯩꯖꯥꯡꯄꯦꯠ ꯃꯅꯥꯛꯇꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯨꯝꯂꯕ ꯄꯥꯇ꯭ꯔꯗꯨꯕꯨ ꯂꯩꯃꯥꯏꯗ ꯊꯥꯡꯒꯠꯂꯝꯃꯤ꯫
ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯈꯨꯝ ꯍꯥꯡꯇꯣꯛꯄꯗ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯈꯟꯖꯕ ꯃꯤꯀꯨꯞꯇꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯕꯗꯗꯤ ꯃꯗꯨ ꯍꯨ ꯆꯦꯟꯕ ꯂꯤꯟ ꯉꯥꯛꯇ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯃꯈꯨꯝꯗꯨ ꯃꯁꯥ ꯀꯟꯖꯅꯕ ꯌꯥꯝꯅ ꯊꯨꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯖꯥꯟ ꯃꯣꯍꯥꯃꯠꯅ ꯃꯉꯣꯟꯗ ꯅꯨꯔ ꯃꯣꯍꯥꯃꯠꯀꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯅꯝꯕ ꯁꯥꯟꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯥꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯍꯨ ꯆꯦꯟꯕ ꯂꯤꯟꯅ ꯊꯜꯂꯕ ꯄꯥꯇ꯭ꯔꯗꯨꯗ ꯊꯤꯡꯖꯤꯜꯂꯨꯁꯅꯨ ꯑꯃꯁꯨꯡ ꯍꯨꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯂꯩꯇꯕꯗꯨꯗ ꯃꯥꯒ ꯅꯨꯔ ꯃꯣꯍꯥꯃꯠꯀꯤ ꯅꯨꯄꯤ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯃꯥꯒꯤ ꯂꯩꯖꯕꯁꯤꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯅꯤ ꯁꯣꯏꯗ꯭ꯔꯦ꯫ ꯐꯩ ꯈꯪꯅꯤꯗꯅ ꯅꯨꯔ ꯃꯣꯍꯥꯃꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯧꯂꯥꯡꯂꯦꯝꯕꯤ ꯅꯨꯄꯤꯗ ꯑꯩꯅ ꯃꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯖꯥꯟ ꯃꯣꯍꯥꯃꯠꯅ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ꯫ ꯖꯥꯟ ꯃꯣꯍꯥꯃꯠꯅ ꯃꯥꯕꯨ ꯀꯅꯥꯝꯇꯅ ꯎꯗꯅꯕ ꯂꯨꯝꯂꯕ ꯄꯥꯇ꯭ꯔꯗꯨ ꯄꯨꯗꯨꯅ ꯆꯤꯛꯂꯕ ꯈꯨꯡꯒꯪꯗ ꯂꯣꯟꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯔ ꯃꯣꯍꯥꯃꯠꯀꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯍꯥꯛꯅ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝꯊꯛꯇ ꯀꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪꯗ ꯂꯣꯏꯅ ꯇꯥꯅꯕ ꯂꯤꯟꯁꯤꯡꯗꯨ ꯆꯥꯛꯁꯪꯒꯤ ꯃꯆꯤ ꯑꯃꯗ ꯍꯩꯊꯔꯝꯃꯤ꯫ ꯅꯨꯔ ꯃꯣꯍꯥꯃꯠꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯅꯃꯥꯖ ꯇꯧꯅꯕ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯝꯃꯤ꯫ ꯏꯔꯨꯖꯔꯕ ꯃꯇꯨꯡꯗ ꯆꯥꯛꯁꯪꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯑꯐꯒꯥꯟꯒꯤ ꯐꯤꯗꯨ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯂꯧꯕꯨꯛꯇ ꯃꯥꯅ ꯄꯥꯇ꯭ꯔꯗ ꯎꯈꯤꯕ ꯁꯅꯥ ꯃꯌꯦꯛꯁꯤꯡꯗꯨ ꯆꯥꯛꯁꯪꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯃꯤ꯫ ꯅꯨꯔ ꯃꯣꯍꯥꯃꯠꯅ ꯇꯧꯔꯤꯕꯗꯨ ꯃꯁꯥ ꯃꯊꯟꯇ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯃꯈꯨꯠꯇꯨ ꯋꯥꯡꯅ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯅꯪꯅ ꯑꯩꯕꯨ ꯂꯟꯁꯤꯡꯁꯤ ꯐꯪꯍꯟꯕꯤꯔꯦ꯫ ꯑꯩꯅ ꯅꯤꯡꯖꯔꯨꯕꯗꯨꯗ ꯅꯪꯒꯤ ꯃꯄꯥ ꯅꯥꯏꯗ꯭ꯔꯕ ꯊꯧꯖꯥꯜꯅ ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯆꯥꯛꯁꯪꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯇꯧꯕꯤꯃꯟ ꯈꯪꯕ ꯎꯠꯆꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯔ ꯃꯣꯍꯥꯃꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯁꯤꯌꯥ ꯆꯍꯤ 10 ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯜꯂꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯃꯃꯥ ꯃꯆꯥꯗꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯐꯃꯨꯡ ꯃꯊꯛꯇ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯨꯝꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯟꯃꯟꯗꯨꯅ ꯃꯃꯥꯏ ꯐꯥꯎꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯃꯁꯝ ꯐꯥꯎ ꯍꯥꯠꯂꯝꯗꯦ꯫ ꯏꯃꯨꯡꯒꯤ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ, ꯀꯣꯜꯂꯤꯛ ꯐꯦꯡꯗꯣꯛ ꯐꯦꯡꯖꯤꯟ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯅꯃꯛ ꯃꯃꯥꯅ ꯂꯣꯏꯅ ꯇꯧꯏ꯫ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯀꯁꯤꯌꯥ ꯍꯧꯒꯠꯂꯣ ꯊꯕꯛ ꯈꯔ ꯇꯧꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯂꯨꯍꯣꯡꯕ ꯄꯥꯝꯂꯔꯣꯏꯅꯦ꯫ ꯂꯧꯎꯕ ꯅꯨꯄꯥ ꯑꯃꯅ ꯅꯪꯕꯨ ꯂꯧꯕ ꯇꯥꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯊꯕꯛ ꯁꯨꯗꯕ ꯌꯥꯔꯣꯏꯅꯦ꯫ ꯀꯁꯤꯌꯥꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯃꯍꯥꯛ ꯌꯥꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯀ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ ꯈꯪꯕꯅꯤꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯍꯥꯏꯕ ꯂꯥꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯁꯤꯌꯥꯗꯤ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯃꯥꯕꯨ ꯎꯅꯕ ꯂꯥꯛꯄ ꯐꯣꯔꯦꯁꯇꯔ ꯑꯃꯕꯨ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯇꯧꯒꯗꯕ ꯊꯧꯔꯥꯡ ꯂꯦꯞꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯃꯃꯥꯅ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯅ ꯑꯉꯧꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯃꯍꯥꯛꯅ ꯐꯣꯔꯦꯁꯇꯔ ꯑꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯤꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯅꯤꯛꯇꯨꯅ ꯍꯧꯗꯣꯛꯂꯝꯃꯤ, ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯑꯁꯤꯕꯅꯤ꯫ ꯏꯁꯣꯔꯅ ꯑꯩꯍꯥꯛꯄꯨ ꯅꯉꯣꯟꯗ ꯄꯥꯎ ꯑꯃ ꯍꯥꯏꯔꯨꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯀꯁꯤꯌꯥ ꯀꯧꯕꯤ ꯑꯇꯤꯟꯕꯤ ꯅꯨꯄꯤꯗꯨ ꯂꯨꯍꯣꯡꯉꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯐꯣꯔꯦꯁꯇꯔ ꯑꯗꯨ ꯑꯍꯤꯡ ꯆꯨꯞꯄ ꯋꯥꯈꯜꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯉꯟꯇꯥꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯐꯤ ꯁꯦꯠꯆꯤꯟꯗꯨꯅ ꯀꯁꯤꯌꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯁꯤꯌꯥꯁꯨ ꯃꯁꯥ ꯃꯎ ꯇꯅꯥꯟ ꯇꯅꯥꯟꯅ ꯃꯩꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤꯗꯨ ꯄꯪꯊꯤ ꯊꯤꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯍꯧꯗꯣꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯍꯟꯈꯤꯔꯝꯃꯤ꯫ ꯀꯁꯤꯌꯥꯅ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯊꯧꯔꯥꯡꯗꯨ ꯑꯃꯨꯛꯁꯨ ꯇꯧꯅꯕ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯤꯕꯒꯤ ꯐꯤꯖꯣꯜꯗꯨ ꯁꯦꯠꯆꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯐꯣꯔꯦꯁꯇꯔꯗꯨꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫
ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯈꯪꯍꯜꯂꯤꯕꯁꯤꯅꯤ, ꯅꯍꯥꯛꯅ ꯀꯁꯤꯌꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯒꯗꯕꯅꯤ"꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯐꯣꯔꯦꯁꯇꯔ ꯑꯗꯨꯅ ꯀꯁꯤꯌꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯂꯕ ꯅꯨꯄꯤꯗꯨ ꯇꯁꯦꯡꯅ ꯐꯖꯩ ꯈꯪꯂꯝꯃꯤ, ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯑꯁꯤꯕꯅ ꯃꯉꯣꯟꯗ ꯈꯪꯍꯜꯂꯛꯄꯗꯨ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯁꯤꯌꯥꯒꯤ ꯃꯃꯥꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯌꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯐꯨꯕꯤꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯤꯒꯤꯗꯃꯛ ꯀꯤꯔꯝꯃꯤ꯫ ꯐꯣꯔꯦꯁꯇꯔ ꯑꯗꯨꯅ ꯐꯨꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯑꯁꯣꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯃꯪꯗ ꯆꯠꯂꯕ ꯐꯥꯎꯕꯗ ꯀꯁꯤꯌꯥꯗꯤ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕ ꯊꯣꯡꯂꯝꯃꯤ ꯑꯗꯨꯒ ꯑꯣꯐꯤꯁꯁꯨ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡꯗꯨ ꯏꯃꯣꯠ ꯃꯣꯠꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯥ ꯁꯟꯁꯤꯡꯗꯨꯅ ꯆꯔꯥꯝ ꯆꯗꯠꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯁꯤꯡꯗꯨꯕꯨ ꯁꯖꯤꯛ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯗꯣꯛꯇꯨꯅ ꯇꯅꯥꯟ ꯇꯅꯥꯟ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯔꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯅꯦꯝꯕꯣꯛꯇ ꯋꯥꯁꯛꯈꯤꯕ ꯑꯗꯨ ꯀꯥꯎꯔꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯟꯕ ꯕꯦꯒ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯕꯦꯒꯇꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯊꯕꯛ ꯆꯠꯂꯒꯦ, ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯏꯃꯨꯡꯁꯤ ꯇꯔꯨ ꯇꯅꯥꯟꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯐꯨꯒꯅꯤ"꯫ ꯀꯁꯤꯌꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯕꯦꯒꯇꯨꯗ ꯌꯦꯡꯗꯨꯅ ꯊꯕꯛ ꯇꯧꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯒꯇꯨꯗꯤ ꯑꯗꯨꯃꯛ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯂꯥꯛꯑꯣ ꯑꯃꯟꯕ ꯕꯦꯒ, ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯊꯣꯛꯂꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯐꯨꯕꯤꯔꯅꯤ"꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯃꯟꯕ ꯕꯦꯒꯇꯨꯗꯤ ꯃꯆꯤ ꯂꯦꯡꯂꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯕꯗꯨꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯕꯦꯒꯇꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡꯗꯨ ꯑꯃꯠꯇ ꯇꯧꯔꯝꯗꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯒꯅꯤ"꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯩꯅ ꯃꯥꯕꯨ ꯐꯨꯅꯕ ꯕꯦꯒꯁꯤ ꯅꯇꯨꯡꯗ ꯊꯝꯃꯨ"꯫ ꯀꯁꯤꯌꯥꯅ ꯕꯦꯒꯇꯨ ꯊꯝꯂꯒ ꯅꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯕꯦꯒꯇꯨꯗ ꯆꯩꯅ ꯐꯨꯔꯛꯄꯗ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯨꯅꯗꯤ ꯕꯦꯒꯇꯨꯗꯃꯛ ꯐꯨꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯣꯔꯦꯁꯇꯔ ꯑꯗꯨꯅ ꯕꯦꯒꯇꯨꯗ ꯍꯥꯏꯔꯝꯃꯤ, "ꯉꯁꯤꯁꯨ ꯅꯍꯥꯛꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯐꯨꯒꯅꯤ"꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯁꯤꯌꯥꯅ ꯍꯧꯒꯠꯂꯝꯃꯤ ꯑꯃꯁꯨꯡ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄꯗ ꯆꯥꯅꯕꯁꯤꯡꯗꯨ ꯊꯣꯡꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄꯗ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯉꯁꯤꯗꯤ ꯑꯩꯍꯥꯛꯅ ꯕꯦꯒ ꯑꯁꯤꯗ ꯄꯥꯔꯥ ꯑꯃꯃꯨꯛ ꯇꯝꯕꯤꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ"꯫ ꯀꯁꯤꯌꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯖꯔꯝꯃꯤ꯫ ꯕꯦꯒ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯒꯤ ꯆꯩꯁꯤꯅ ꯐꯨꯔꯣꯏ"꯫ ꯀꯁꯤꯌꯥꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯔꯝꯃꯤ, ꯁꯥꯁꯤꯡꯁꯨ ꯁꯖꯤꯛ ꯄꯤꯖꯔꯝꯃꯤ, ꯑꯃꯟꯕ ꯕꯦꯒ ꯑꯃꯁꯨꯡ ꯆꯩꯒꯤ ꯋꯥꯐꯝꯗꯨ ꯀꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯀꯁꯤꯌꯥꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯝꯗꯧꯅ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝꯗꯨ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯇꯟꯕꯤ ꯃꯆꯥꯅꯨꯄꯤꯗꯨ ꯌꯥꯝꯅ ꯑꯐꯕ ꯌꯨꯝ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯪꯂꯝꯃꯤ, "ꯀꯔꯝꯅ ꯑꯍꯣꯡꯕꯁꯤ ꯂꯥꯛꯄꯅꯣ? ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯐꯨꯕꯤꯔꯕ꯭ꯔꯥ"꯫ "ꯐꯨꯗꯦ ꯏꯃꯥ, ꯃꯍꯥꯛꯅ ꯑꯃꯨꯛꯈꯛꯇꯃꯛ ꯑꯃꯟꯕ ꯕꯦꯒꯇꯨꯗ ꯐꯨꯈꯤ, ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯐꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ"꯫ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯀꯁꯤꯌꯥꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯎꯃꯪꯗ ꯆꯠꯂꯒ ꯁꯤꯡ ꯈꯔ ꯂꯧꯔꯨꯔꯣ, ꯏꯃꯨꯡ ꯑꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯠ ꯍꯥꯡꯅ ꯆꯔꯥ ꯑꯃ ꯆꯥꯗꯦ"꯫